ꯀꯔꯤꯅ ꯃꯈꯥ ꯇꯥꯍꯟꯁꯤꯒꯕ ꯑꯣꯏꯍꯟꯅꯤꯡꯕꯗꯤ ꯑꯣꯏꯍꯟꯅꯤꯡꯕ ꯉꯥꯛꯇꯅꯤ ꯀꯔꯝꯕ ꯋꯥꯍꯩ ꯑꯃ ꯋꯥꯍꯩ ꯆꯕꯨꯟꯂꯛ ꯑꯁꯤꯗꯒꯤ ꯈꯟ ꯍꯥꯞꯆꯤꯜꯂꯨꯕꯗ ꯁꯥꯒꯔ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯍꯟꯒꯅꯤ ꯅꯨꯡꯁꯤꯕꯅ ꯃꯁꯛ ꯎꯕ ꯐꯪꯂꯨꯒꯅꯤ ꯑꯩꯗꯤ ꯋꯥꯔꯤ ꯏꯕꯤ ꯋꯥꯔꯤ ꯂꯤꯕ ꯍꯩꯕꯤ ꯀꯅꯥ ꯑꯃꯁꯨ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯋꯥꯔꯤꯅꯤ ꯏꯀꯣꯛ ꯑꯁꯤ ꯆꯥꯛꯀꯗꯧꯔꯦ ꯏꯊꯧ ꯑꯗꯨꯛ ꯆꯤꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯛ ꯊꯑꯣꯏꯗꯕ ꯁꯔ ꯅꯤꯡꯊꯧ ꯍꯥꯏꯕ ꯑꯉꯥꯎꯕ ꯅꯪꯒꯤ ꯃꯔꯝꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯍꯟꯈꯤꯕꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ ꯑꯁꯨꯝ ꯑꯣꯏꯍꯟꯁꯤꯔꯥꯗꯣ ꯏꯅꯦ ꯀꯁꯇꯨꯔꯤꯒꯤ ꯍꯣꯇꯦꯜꯒꯤ ꯄꯀꯣꯔꯥ ꯑꯁꯤ ꯍꯥꯎꯕꯗ ꯃꯃꯤꯡ ꯍꯥꯏꯐꯦꯠ ꯆꯠꯂꯤ ꯀꯅꯥꯒꯤ ꯑꯅꯛꯄ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯅꯈꯤꯕꯁꯤꯅ ꯄꯀꯧꯔꯥ ꯆꯥꯒꯦ ꯂꯩꯒꯦ ꯃꯌꯣꯝ ꯌꯣꯝꯂꯛꯎ ꯍꯌꯦꯡꯒꯤ ꯊꯧꯔꯝ ꯑꯃꯒꯤ ꯈꯔ ꯌꯥꯝꯅ ꯉꯁꯤ ꯁꯤꯡꯂꯝꯒꯦ ꯏꯅꯦ ꯀꯁꯇꯨꯔꯤ ꯃꯥꯒꯤ ꯄꯀꯣꯔꯥ ꯍꯣꯇꯦꯜ ꯃꯆꯥꯗꯨꯗ ꯏꯃꯨꯡ ꯄꯨꯔꯦ ꯃꯄꯥꯗ ꯁꯅꯥ ꯆꯤꯜꯂꯦ ꯃꯔꯜ ꯂꯦꯞꯁꯤꯜꯂꯦ ꯃꯆꯥ ꯁꯦꯝꯕ ꯉꯝꯂꯦ ꯄꯣꯠꯐꯝ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯅ ꯂꯝꯕꯤ ꯃꯇꯥꯏ ꯑꯗꯨꯗ ꯅꯞꯇꯨꯅ ꯂꯩꯔꯝꯈꯤꯕꯅꯤ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯅ ꯂꯝꯕꯤ ꯃꯇꯥꯏꯗꯨꯃ ꯃꯥꯒꯤ ꯍꯣꯇꯦꯜꯗꯨꯅ ꯂꯝ ꯐꯅ ꯁꯥꯡꯅ ꯀꯟꯁꯤꯟꯈ꯭ꯔꯦ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯄꯀꯣꯔꯥꯒꯤ ꯃꯌꯥꯏ ꯑꯁꯤ ꯐꯅ ꯀꯜꯂꯤ ꯐꯝꯐꯝ ꯐꯅ ꯆꯥꯎꯅ ꯁꯦꯝꯃꯤ ꯎꯒꯤ ꯐꯝꯐꯝ ꯆꯥꯐꯝ ꯐꯥꯟ ꯃꯆꯥ ꯄꯔꯦꯡ ꯁ꯭ꯀꯨꯜꯒꯤ ꯀꯥ ꯃꯆꯥ ꯑꯃꯒꯨꯝ ꯂꯝꯕꯤ ꯅꯥꯀꯜꯒꯤ ꯑꯁꯪ ꯑꯃꯥꯟꯗꯨꯅ ꯃꯤꯠꯄꯨ ꯈꯔ ꯃꯈꯩꯗꯤ ꯏꯪꯍꯜꯂꯤ ꯖꯧ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯆꯦꯟꯁꯤꯟꯅꯩ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯆꯧ ꯃꯆꯥꯁꯤꯡꯗꯨ ꯁꯪꯒꯨ ꯑꯩꯒꯤ ꯍꯥꯟꯅ ꯄꯤꯌꯨ ꯑꯩꯒꯤ ꯍꯥꯟꯅ ꯍꯥꯏꯕꯅꯤ ꯈꯟꯅꯒꯦꯕꯨ ꯇꯧꯅꯩ ꯀꯁꯇꯨꯔꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤ ꯅꯨꯄꯤ 3-4ꯗꯨꯅ ꯃꯈꯨꯠꯇꯣ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯀꯣꯔꯥ ꯑꯣꯜꯂꯤ ꯄꯤꯁꯤꯜꯂꯤ ꯇꯝꯃꯤ ꯁꯦꯜ ꯂꯧꯁꯤꯜꯂꯤ ꯏꯅꯦ ꯃꯌꯨꯝ ꯑꯝꯇ ꯄꯤꯌꯨ ꯂꯨꯄꯥ 10ꯒꯤ ꯍꯣꯏ ꯏꯅꯦ ꯈꯔ ꯊꯨꯔꯛꯑꯦ ꯏꯅꯦ ꯁꯣꯝꯗ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯂꯤꯁꯤꯟꯈꯤ ꯃꯥꯒꯤ ꯁꯔꯨꯛꯇꯣ ꯅꯝꯗꯨꯅ ꯂꯩꯔꯒ ꯃꯌꯨꯝꯗ ꯄꯥꯏꯔꯒ ꯂꯥꯛꯏ ꯃꯈꯣꯡ ꯃꯆꯥ ꯑꯅꯤꯗꯣ ꯇꯞꯐꯤꯡꯅ ꯎꯞꯂꯤꯕ ꯁ꯭ꯄꯦꯛ ꯑꯗꯨ ꯁꯦꯝꯃꯤ ꯑꯃꯨꯛ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯣ ꯑꯇꯤꯌꯥ ꯃꯆꯨ ꯁ꯭ꯀꯨꯜ ꯐꯨꯔꯤꯠꯇꯨꯅ ꯑꯉꯧꯕ ꯇꯥꯏ ꯑꯉꯥꯡꯕ ꯑꯔꯥꯡꯕꯤ ꯑꯃ ꯃꯣꯖꯥ ꯑꯉꯧꯕ ꯁ꯭ꯀꯨꯜ ꯕꯦഗ് ꯅꯝꯕꯨ ꯑꯆꯧꯕ ꯑꯃ ꯃꯌꯨꯝ ꯑꯗꯣ ꯀꯌꯥꯝ ꯂꯥꯞꯄꯖꯥꯠꯅꯣꯗꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏ ꯋꯦꯡꯁ ꯕꯥꯏꯛ ꯑꯃ ꯈꯥꯝꯖꯤꯜꯂꯛꯏ ꯍꯩꯒꯨꯟꯗꯥ ꯑꯣꯏꯔꯝꯂꯅꯤ ꯈꯟꯕꯗꯨꯅꯤ ꯌꯧꯁꯤꯜꯂꯛꯂꯦ ꯁ꯭ꯋꯥꯏꯗꯁꯨ ꯍꯩꯗꯀꯣ ꯑꯃꯨꯛ ꯀꯔꯤ ꯄꯥꯝꯂꯤ ꯅꯪ ꯑꯐꯥꯎ ꯁꯥꯖꯕꯁꯤ ꯁꯥꯖꯩꯗꯀꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯋꯥ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤꯗꯨꯅ ꯂꯩꯖꯔꯛꯈꯤꯕ ꯍꯧꯖꯤꯛꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯄꯀꯣꯔꯥ ꯍꯥꯞꯄ ꯆꯦꯔꯪ ꯁꯥꯕꯨꯡ ꯇꯧꯕꯗꯣ ꯇꯥꯞꯃꯨꯜꯂꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ ꯄꯀꯣꯔꯥ ꯆꯥꯒꯦ ꯍꯥꯏꯗꯅ ꯂꯩꯖꯔꯛꯄꯗꯣ ꯃꯨꯟꯕꯤꯈꯤꯕꯒꯤꯁꯨ ꯁꯥꯎꯔꯦ ꯋꯥꯈꯠꯂꯛꯂꯦ ꯃꯇꯧꯅ ꯀꯤꯔꯦ ꯇꯥꯛꯂꯝꯕꯅꯤ ꯅꯤꯡꯊꯧ ꯅꯪꯕꯨ ꯈꯪꯍꯧꯕ꯭ꯔꯥ ꯄꯀꯣꯔꯥ ꯆꯥꯗꯨꯅ ꯃꯤꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯍꯧꯏ ꯅꯨꯄꯤꯗꯣ ꯃꯁꯛ ꯎꯈꯤꯗ꯭ꯔꯦ ꯕꯥꯏꯛ ꯃꯅꯤꯡꯒꯤ ꯑꯆꯥꯟꯕ ꯅꯤꯡꯊꯧꯒꯤ ꯁꯦꯕꯣꯛꯇꯨꯅ ꯍꯥꯎꯕ꯭ꯔꯥ ꯈꯤꯇ ꯆꯥꯒꯦ ꯌꯥꯗꯦ ꯃꯇꯨꯝ 3 ꯈꯛꯅꯤ ꯀꯣꯟꯅ ꯆꯥꯎ ꯃꯌꯨꯝ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯍꯜꯂꯁꯤ ꯒꯥꯔꯤꯁꯦ ꯄꯤꯔꯝꯃꯨ ꯅꯪ ꯍꯟꯈ꯭ꯔꯣ ꯌꯥꯔꯣꯏꯗ ꯑꯩꯈꯣꯏ ꯗꯗꯥꯅ ꯍꯥꯠꯀꯅꯤꯕꯣ ꯅꯪꯅ ꯁꯤꯈ꯭ꯔꯣ ꯍꯥꯠꯈ꯭ꯔꯣ ꯃꯤꯅꯥꯏꯁꯤꯗꯤ ꯃꯊꯪ ꯅꯨꯃꯤꯠ ꯑꯗꯣ ꯄꯨꯡ 10ꯗ ꯍꯧꯕ ꯁ꯭ꯀꯨꯜ ꯑꯗꯣ ꯄꯨꯡ 8ꯗ ꯅꯤꯡꯊꯧ ꯌꯧꯔꯛꯇꯨꯅ ꯂꯩ ꯒꯦꯠ ꯃꯌꯥꯗ ꯃꯆꯤ-ꯂꯦꯡꯗ ꯂꯦꯞꯁꯟꯗꯨꯅ ꯃꯌꯥꯝ ꯉꯛꯅ ꯌꯦꯡꯅꯩ ꯅꯣꯡꯃ ꯁ꯭ꯀꯨꯜ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯅꯨꯄꯥ ꯃꯆꯥ ꯅꯠꯇꯦ ꯑꯃꯨꯛ ꯐꯥꯎꯕ ꯀꯤꯔꯨꯞ ꯌꯦꯡꯅꯩ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨꯅ ꯌꯧꯔꯛꯄꯒ ꯄꯩꯔꯞ ꯌꯦꯡꯉꯝꯃꯤ ꯀꯝ ꯅꯤꯡꯊꯧ ꯐꯣꯂꯣ ꯃꯤ ꯃꯆꯤ-ꯂꯦꯡꯗꯦ ꯂꯝꯍꯦꯟꯕꯗꯣ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯪꯅꯦ ꯂꯥꯎꯅꯦ ꯃꯆꯤ-ꯂꯦꯡꯗꯦ ꯕꯤꯄꯤ ꯑꯗꯨ ꯇꯥ ꯆꯪꯁꯤꯜꯂꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯅ ꯑꯃ ꯀꯟꯅ ꯆꯤꯡꯉꯤ ꯃꯦꯅꯔꯂꯦꯁ ꯌꯨ ꯂꯥꯎ ꯅꯝꯗꯨꯅ ꯃꯅꯥ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈꯤ ꯂꯝ ꯍꯦꯟꯕꯒꯤ ꯄꯅꯤꯁꯃꯦꯟꯅꯤ ꯍꯥꯏꯗꯨꯅ ꯔꯨꯝ ꯑꯃꯣꯠꯄ ꯑꯃ ꯁꯦꯡꯍꯜꯂꯤ ꯅꯤꯡꯊꯧ ꯇꯜꯂꯤ ꯍꯥꯏꯗꯤ ꯕꯤꯄꯤ ꯑꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯨꯏꯊꯨꯏꯕꯤ ꯑꯗꯣ ꯅꯨꯃꯤꯠꯇꯨ ꯁ꯭ꯀꯨꯜ ꯂꯥꯛꯇꯦ ꯁꯥꯎꯅꯤꯡꯈꯤꯕꯅ ꯅꯤꯡꯊꯧ ꯇꯨꯃꯤꯟꯅꯗꯤ ꯀꯗꯥꯏꯗ ꯂꯩꯌꯨ ꯌꯥꯔꯒꯗꯒꯦ ꯁ꯭ꯀꯨꯜ ꯂꯣꯏꯔꯛꯄꯗ ꯕꯤꯄꯤ ꯑꯗꯨꯒꯤ ꯒꯥꯔꯤꯒꯤ ꯇꯥꯌꯔꯁ ꯃꯔꯤꯃꯛ ꯌꯣꯄꯤꯅ ꯊꯤꯟꯗꯦꯛꯇꯨꯅ ꯄꯪꯆꯔ ꯑꯣꯏꯍꯟꯗꯨꯅ ꯊꯝꯂꯝꯃꯤ
ꯀꯁꯇꯨꯔꯤꯒꯤ ꯄꯀꯣꯔꯥ ꯍꯣꯇꯦꯜ ꯌꯧꯔꯨꯔꯦ꯫ ꯉꯔꯥꯡꯗꯤ ꯊꯣꯏꯅ ꯄꯀꯣꯔꯥ ꯂꯩꯈꯤ, ꯉꯁꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯎꯒꯦ ꯐꯪꯗꯦ꯫ ꯉꯔꯥꯡꯒꯤ ꯃꯌꯨꯝ ꯃꯌꯥꯗ ꯆꯥꯗꯨꯅ ꯃꯇꯣꯝꯇ ꯂꯩꯔꯨꯏ, ꯎꯒꯦ ꯐꯪꯗꯦ꯫ ꯂꯝꯕꯤꯗ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠ ꯂꯩꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯅꯥꯀꯜꯗ ꯃꯄꯥꯒꯤ ꯒꯥꯔꯤꯒꯤ ꯍꯣꯔꯟ ꯑꯗꯣ ꯇꯤꯠ ꯇꯤꯠ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯡꯖꯤꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯎꯁꯤꯟꯅꯗ ꯇꯥꯁꯤꯟꯅꯗ ꯀꯣꯏꯆꯠ ꯆꯠꯈꯤꯒꯦ ꯂꯥꯛꯅꯩ꯫ ꯃꯄꯥꯅ ꯀꯨꯝꯊꯔꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛ ꯇꯥꯞ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯕꯣꯏ ꯀꯩꯕꯣꯏ ꯒꯥꯔꯤꯗ ꯀꯥꯍꯟꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯍꯥꯏꯔꯝꯃꯤ, ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯀꯅꯨ, ꯅꯍꯥꯟꯈꯩ ꯁ꯭ꯀꯨꯜ ꯀꯥꯔꯨꯗꯕꯒꯤ ꯅꯣꯠꯁ ꯀꯩꯀꯥ ꯑꯩꯅ ꯊꯤꯔꯒ ꯄꯨꯔꯛꯂꯕꯅꯤ, ꯃꯗꯨ ꯌꯦꯡꯉꯨ꯫ ꯕꯤꯟꯗꯤꯌꯥ ꯇꯥꯍꯥꯇꯥ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯄꯥ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ, ꯍꯩ ꯊꯕꯛ ꯃꯐꯝꯗꯅꯦ ꯃꯤ ꯁꯥꯎꯅꯔꯛꯑꯦ ꯍꯥꯏꯕꯅꯤ, ꯅꯀꯨ ꯁꯦꯜꯂꯨ ꯏꯕꯣ, ꯉꯁꯤꯅ ꯁ꯭ꯀꯨꯜꯗ ꯀꯅꯥꯒ ꯈꯟꯅꯔꯛꯑꯕ, ꯀꯔꯤ ꯋꯥꯊꯣꯛ ꯊꯣꯛꯍꯜꯂꯕ ꯍꯥ? ꯈꯨꯝꯗꯦ, ꯊꯣꯡꯗꯣ ꯑꯔꯣꯏꯕꯤ ꯃꯀꯣꯜ ꯊꯣꯛꯍꯟ ꯒꯝ ꯂꯥꯎꯅ ꯂꯣꯠꯁꯤꯜꯂꯤ꯫ ꯃꯃꯥꯅ ꯃꯄꯥꯟꯂꯣꯝꯗ ꯀꯣꯏꯆꯩ ꯆꯩꯍꯧꯏ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯖꯟꯈꯤ, ꯊꯣꯏꯒꯤ ꯃꯁꯛ ꯎꯒꯦ ꯐꯪꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯅꯍꯥꯟꯒꯤ ꯅꯤꯡꯊꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯃꯥꯕꯨ ꯁ꯭ꯀꯨꯜꯒ ꯍꯣꯡꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯍꯥꯟꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯌꯦꯡꯉꯝꯃꯤ꯫ ꯅꯍꯥꯟ ꯊꯣꯏꯒ ꯐꯝꯃꯤꯟꯅꯍꯧꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯊꯣꯏꯒꯤ ꯃꯔꯨꯝꯗꯁꯨ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯪꯂꯣꯏ꯫ ꯌꯦꯡꯕꯇꯃꯛ ꯌꯦꯡ ꯆꯠꯈ꯭ꯔꯤꯕꯗꯨꯅꯤ꯫ ꯀꯔꯤ ꯃꯇꯧꯅꯤꯒꯦ, ꯅꯪꯕꯨ ꯌꯥꯝꯅ ꯐꯥꯎꯈꯤꯕꯗꯥꯏꯅꯦ? ꯇꯧꯐꯝ ꯈꯪꯗꯦ, ꯅꯨꯃꯤꯠ ꯈꯔꯅꯤꯗꯣ ꯅꯤꯡꯊꯧ ꯑꯗꯨ ꯕꯣꯔꯤꯡ ꯆꯨꯔꯦ, ꯑꯗꯨꯅ ꯃꯤ ꯈꯠꯅꯅꯤꯡꯉꯦ꯫ ꯃꯥꯒꯤ ꯄꯥꯔꯇꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯨꯠ ꯃꯁꯥꯗꯣ ꯀꯣꯏꯂꯦꯡ ꯂꯦꯡꯗꯦ ꯍꯥꯏꯕꯗ ꯈꯥꯛꯂꯕꯅꯤ, ꯃꯤ ꯐꯨꯅꯗꯕ ꯀꯨꯏꯁꯤꯜꯂꯛꯄꯒꯤ꯫ ꯀ꯭ꯂꯥꯁ 12 ꯁꯦꯛꯁꯟ C ꯁꯦꯀꯦꯟ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯧ ꯆꯪꯁꯤꯟꯈꯤ, ꯃꯃꯥꯟꯅꯕ ꯈꯔꯒ ꯋꯥꯔꯤ ꯁꯥ, ꯅꯣꯛꯈꯤꯗꯨꯅ ꯋꯥꯜꯗ ꯃꯁꯥ ꯉꯥꯊ ꯇꯟꯗꯦ ꯃꯥꯟꯗꯦ ꯂꯩꯔꯤꯕ ꯕꯥꯔꯤꯁꯀꯤ ꯀꯣꯂꯔꯗꯣ ꯇꯥꯞ ꯂꯥꯝꯃꯤ꯫ ꯅꯪꯔꯥ ꯌꯥꯝ ꯐꯥꯎ ꯌꯥꯔꯤꯁꯦ, ꯅꯪꯔꯥ? ꯃꯍꯩ ꯋꯥ ꯂꯥꯡꯉꯤ, ꯃꯤ ꯑꯣꯝꯁꯤꯟꯅꯔꯤ꯫ ꯕꯥꯔꯤꯁꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ, ꯅꯤꯡꯊꯧꯒꯤ ꯍꯦꯛ ꯃꯊꯪꯗ ꯉꯥꯎꯁꯤꯟꯅꯕꯗ ꯃꯃꯤꯡ ꯍꯥꯏꯐꯦꯠ ꯆꯠꯆꯔꯤꯕꯤ꯫ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯗ ꯅꯤꯡꯊꯧꯒ ꯃꯥꯒ ꯁꯤꯅ ꯐꯥꯔꯁ ꯁꯦꯀꯦꯟ ꯂꯧꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏꯗ ꯃꯇꯤꯟꯗꯣ ꯊꯨꯏ ꯆꯤꯖꯟꯈꯤꯕꯅ ꯍꯥꯜꯂꯤ꯫ ꯋꯥ ꯂꯥꯎꯅꯩ, ꯅꯤꯡꯊꯧꯗꯨ ꯈꯪꯍꯧꯗꯦ꯫ ꯍꯩ ꯁꯛꯐꯨ, ꯃꯤꯅꯥꯏ ꯃꯆꯥ! ꯕꯥꯛ ꯕꯥꯛ ꯊꯣꯝꯖꯤꯟꯅꯩ꯫ ꯕꯥꯔꯤꯁꯁꯨ ꯃꯈꯨꯠ ꯍꯜꯂꯤ, ꯊꯨꯅ ꯖꯕꯨꯛ ꯍꯦꯛꯇ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯑꯗꯩ ꯀꯅꯥꯒꯤ ꯕꯥꯔꯤꯁꯀꯤ ꯄꯥꯔꯇꯤ, ꯅꯤꯡꯊꯧꯒꯤ ꯄꯥꯔꯇꯤ ꯂꯝꯕꯥ ꯂꯝꯕꯥ ꯁꯦꯝꯅꯩ꯫ ꯑꯎꯕ ꯊꯦꯡꯅꯕ, ꯃꯈꯨꯠꯅ ꯂꯥꯝꯕ ꯃꯈꯣꯡꯅ ꯂꯥꯝꯕ ꯐꯪꯅꯕ ꯃꯈꯩ ꯀꯥꯎꯁꯤꯟꯅꯩ, ꯊꯨꯝꯖꯤꯟꯅꯩ, ꯊꯤꯟꯖꯤꯟꯅꯩ꯫ ꯀ꯭ꯂꯥꯁꯁꯨ ꯂꯥꯟꯐꯝ ꯑꯣꯏꯈ꯭ꯔꯦ꯫ ꯕ꯭ꯔꯦꯛ ꯂꯣꯏꯕꯒꯤ ꯕꯦꯜ ꯇꯥꯕꯒ ꯀꯅꯥꯁꯨ ꯇꯥꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯁꯪꯒꯨ ꯀꯤꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ, ꯈꯔꯅ ꯑꯣꯖꯥꯗ ꯄꯥꯎ ꯄꯤꯅꯈ꯭ꯔꯦ꯫ ꯑꯣꯖꯥ ꯃꯌꯥꯝ ꯌꯧꯁꯤꯟꯈꯤꯕꯗ ꯃꯍꯩ ꯂꯥꯡꯅꯔꯝꯕ, ꯐꯨꯅꯔꯝꯕ ꯂꯦꯞꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯈꯛꯅꯤ, ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤꯕ꯫ ꯕꯦꯟꯁ ꯑꯇꯦꯛꯄ ꯑꯇꯨꯕꯅ ꯄꯨꯆꯥꯏ ꯆꯥꯏ ꯔꯨꯝꯗꯣ꯫ ꯃꯌꯥꯏꯋꯥꯏꯗ ꯅꯤꯡꯊꯧꯗꯨ ꯕꯥꯔꯤꯁꯅ ꯅꯝꯁꯤꯟꯗꯨꯅ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯈꯪꯍꯧꯗꯦ, ꯅꯤꯡꯊꯧꯅ ꯁꯠ ꯑꯣꯟꯈꯠ ꯕꯥꯔꯤꯁꯇꯨ ꯉꯛꯊꯤ ꯆꯞꯂꯒ ꯊꯝ, ꯀꯤꯟ ꯇꯥꯁꯟ ꯃꯃꯥꯏꯗ ꯖꯕꯣꯛ ꯊꯤꯟꯖꯤꯟꯈꯤꯕ꯫ ꯑꯗꯨꯗ ꯅꯠꯇꯦ, ꯑꯣꯖꯥꯅ ꯅꯤꯡꯊꯧꯕꯨ ꯆꯤꯡꯊꯣꯛꯅꯕ ꯂꯥꯛꯅꯔꯤꯀꯥꯟ ꯃꯇꯤꯟꯗꯨ ꯏꯋꯣ ꯅꯥꯏꯋꯣ ꯕꯥꯔꯤꯁꯀꯤ ꯃꯃꯥꯏ ꯈꯪꯗ ꯄꯪꯁꯤꯠꯇ ꯁꯤꯠꯆꯜꯂꯤ꯫ ꯃꯈꯨꯠꯇꯣ ꯃꯁꯥ ꯁꯥꯒꯟ ꯑꯅꯤ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯆꯤꯡꯊꯣꯛꯑꯕꯁꯨ ꯃꯈꯣꯡ ꯑꯅꯤꯗꯣ ꯐ꯭ꯔꯪ ꯂꯥꯝꯗꯅ ꯕꯥꯔꯤꯁꯇ ꯀꯥꯎꯁꯤꯟꯕꯗꯤ ꯂꯦꯞꯇꯦ꯫ ꯕꯤꯄꯤ ꯂꯥꯛꯂꯒ ꯁꯥꯎꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯊꯥꯖꯤꯟꯕꯅꯤ꯫ ꯂꯣꯏꯕ ꯅꯥꯏꯗꯦ, ꯂꯥꯟꯅꯤ꯫ ꯋꯥꯗꯨ ꯂꯥꯏꯗ꯭ꯔꯦ꯫ ꯕꯥꯔꯤꯁ ꯅꯤꯡꯊꯧ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯔꯨꯝꯗ ꯀꯧꯁꯤꯟꯗꯨꯅ ꯂꯥꯞꯅ ꯐꯝꯍꯜꯂꯤ꯫ ꯑꯣꯖꯥ ꯃꯈꯩ ꯁꯨꯔꯦ, ꯀ꯭ꯂꯥꯁ ꯇꯧꯗꯦ꯫ ꯀ꯭ꯂꯥꯁꯔꯨꯝꯁꯤꯡꯗ ꯑꯉꯥꯡꯁꯤꯡ ꯋꯥ ꯂꯥꯡꯂꯤ, ꯋꯥꯔꯤ ꯁꯥꯔꯤ, ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯃꯁꯥ ꯁꯣꯛꯂꯤꯕ ꯁꯦꯔꯤꯌꯁ ꯑꯣꯏꯁꯤꯜꯂꯛꯄꯅ ꯈꯨꯗꯛꯇ ꯕꯥꯔꯤꯁꯇꯨ ꯗꯣꯛꯇꯔꯗ ꯄꯨꯈ꯭ꯔꯦ꯫ ꯈꯔ ꯊꯤꯅ ꯁꯣꯛꯂ ꯃꯥꯜꯂꯤ꯫ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯨꯅ ꯁꯥꯎꯕ ꯂꯥꯎꯕ ꯀꯞꯄ ꯌꯥꯎ ꯅꯤꯡꯊꯧꯗ ꯑꯣꯝꯁꯤꯜꯂꯛꯏ꯫ ꯁ꯭ꯌꯥꯝ ꯕꯤꯟꯗ꯭ꯌꯥ ꯌꯧꯔꯛꯂꯒ ꯀꯅꯥꯅ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯗꯦ꯫ ꯈꯪꯍꯧꯗꯅ ꯁ꯭ꯌꯥꯝ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯁꯣꯛꯂꯤꯕ ꯇꯨꯃꯤꯟ ꯐꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯉꯛꯁꯝ ꯂꯥꯛꯇꯨꯅ ꯐ꯭ꯂꯣꯔꯗ ꯍꯩꯊꯩ, ꯑꯗꯨꯒ ꯁꯥꯎꯅ ꯂꯥꯎꯏ꯫ ꯁ꯭ꯌꯥꯝ ꯃꯄꯥꯜ ꯊꯣꯛꯂꯦ, ꯁꯥꯎꯃꯟꯕꯅ ꯑꯐ ꯐꯠꯇ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡꯃꯗ ꯀꯥꯡꯗꯦ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯁꯥꯊꯤꯅ ꯆꯣꯞꯄ, ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯤ ꯂꯣꯏꯕ ꯅꯥꯏꯗꯦ, ꯈꯥꯝꯕ ꯌꯥꯗ꯭ꯔꯦ꯫
ꯁꯤꯅ ꯈꯨꯠꯁꯤꯅ ꯅꯠꯇ꯭ꯔꯣ ꯍꯥ ꯁꯤꯅ ꯈꯨꯠ ꯄꯥꯄꯤꯁꯤꯅ ꯅꯠꯇ꯭ꯔꯣ ꯃꯤꯒꯤ ꯃꯆꯥꯗꯨꯒꯤ ꯃꯀꯣꯛ ꯃꯆꯤꯟ ꯃꯃꯥꯏ ꯊꯨꯒꯥꯏꯔꯣꯏ ꯍꯥꯏꯔꯤꯁꯦ ꯃꯤꯅꯥꯏ ꯃꯆꯥ ꯁꯤꯕꯤꯗꯕ ꯁꯤꯅ ꯈꯨꯠꯁꯦ ꯄꯥꯟꯗ꯭ꯔꯗꯤ ꯅꯪꯅ ꯁꯨꯝ ꯇꯧꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯈꯨꯝꯃꯨ ꯅꯆꯤꯜꯁꯦ ꯕꯤꯟꯗꯥ ꯆꯤꯟꯁꯤꯜꯂꯛꯏ ꯅꯪꯍꯧꯗꯦ ꯁꯌꯥꯝꯒꯤ ꯆꯥꯎꯔꯕ ꯃꯈꯣꯡ ꯄꯥꯛꯀꯗꯨꯅ ꯃꯆꯥꯒꯤ ꯅꯧꯔꯤꯕ ꯃꯈꯨꯠ ꯑꯣꯏꯗꯣ ꯁꯨꯔꯨ ꯁꯨꯔꯨ ꯅꯦꯠꯁꯤꯟꯈꯤ ꯅꯤꯡꯊꯧ ꯃꯃꯥꯏ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯈꯤ ꯃꯌꯥ ꯆꯤꯛꯇꯨꯅ ꯆꯩꯅꯥꯗꯣ ꯈꯥꯡꯉꯤ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯇꯦꯛꯂꯦ ꯕꯤꯟꯗ꯭ꯌꯥ ꯋꯥ ꯀꯞꯂꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯤꯕꯗꯣ ꯁꯣꯜꯚ ꯇꯧꯅꯕ ꯄꯦꯔꯦꯟꯠꯁ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯊꯣꯛꯂꯦ ꯍꯦꯟꯅ ꯂꯥꯟꯖꯥꯎ ꯑꯗꯣ ꯆꯥꯎꯊꯣꯛꯍꯟꯈ꯭ꯔꯦ ꯁ꯭ꯌꯥꯝ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯦ ꯍꯥꯏꯕꯗꯃꯛ ꯈꯥꯛꯏ ꯄꯦꯟꯃꯟꯗꯕꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯪꯁꯤꯁꯤ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ ꯄ꯭ꯔꯤꯟꯁꯤꯄꯜꯗꯨꯒ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯆꯥꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯃꯟꯈꯤꯗꯨꯅ ꯍꯤꯡꯅ ꯄꯨꯡꯁꯤꯁꯤꯅꯤ ꯕꯤꯟꯗ꯭ꯌꯥꯅ ꯃꯆꯥ ꯑꯁꯣꯛꯄꯗꯣ ꯀꯣꯡꯈꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯞꯉꯥꯡ ꯉꯥꯡꯂꯤ ꯃꯆꯥꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯅꯄꯥ ꯅꯪꯒꯨꯝꯕꯅ ꯄꯣꯛꯄ ꯅꯆꯥꯕꯨ ꯀꯌꯥꯝ ꯐꯅꯤ ꯍꯥꯏꯕꯒꯦ ꯍꯥꯜꯂꯣ ꯅꯆꯥꯁꯦ ꯍꯥꯏꯗꯅ ꯃꯍꯩ ꯇꯨꯃꯤꯟ ꯀꯩ ꯍꯥꯏꯔꯨꯅꯤ ꯑꯣꯟꯊꯣꯛꯅ ꯅꯥꯇꯩ ꯆꯥꯗ꯭ꯔꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯂꯦ ꯁꯦꯜ ꯄꯥꯏꯔꯦ ꯀꯗꯥꯏ ꯅꯨꯡꯉꯥꯏꯐꯝ ꯈꯪꯕ ꯅꯠꯇꯦ ꯗꯣꯛꯇꯔꯗ ꯃꯈꯨꯠꯇꯨ ꯌꯦꯡꯂꯨꯅꯕ ꯄꯨꯁꯤ ꯌꯥꯌꯥ ꯂꯥꯡꯅꯩ ꯑꯗꯨꯕꯨ ꯀꯔꯝꯕ ꯅꯥꯔꯛꯇꯅꯣ ꯅꯤꯡꯊꯧ ꯑꯗꯣ ꯈꯪꯆꯦꯟ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯅ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯄꯪꯊꯤ ꯊꯤꯅꯕꯗ ꯆꯔꯥꯡ ꯂꯥꯡꯕꯗꯃꯛ ꯂꯥꯡꯏ ꯐꯪꯕꯗꯤ ꯐꯪꯗ꯭ꯔꯦ ꯕꯤꯟꯗ꯭ꯌꯥꯗꯨ ꯄꯪꯀꯞꯇ ꯀꯞꯄꯤ ꯁ꯭ꯌꯥꯝ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯑꯍꯜ ꯃꯥꯅ ꯃꯆꯥꯗꯨꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯜꯂꯨꯕꯗ ꯍꯧꯖꯤꯛꯇꯗ ꯍꯦꯟꯅ ꯏꯀꯥꯏꯔꯛꯂꯦ ꯃꯆꯥꯕꯨ ꯊꯤꯕ ꯈꯥꯋꯥꯡꯈꯪꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ ꯁ꯭ꯀꯨꯜꯗꯨ ꯀꯔꯤꯅꯣ ꯀꯣꯏꯔꯥꯡ ꯂꯥꯡ ꯂꯩꯍꯧꯏ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯕꯥꯔꯤꯁ ꯍꯥꯏꯕꯗꯨꯅ ꯅꯤꯡꯊꯧꯕꯨ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯋꯥꯖꯥꯎ ꯉꯥꯡꯉꯤ ꯍꯥꯏꯕꯁꯤ ꯈꯛꯀꯤ ꯃꯔꯝꯒꯤ ꯑꯗꯨ ꯑꯣꯏꯈ꯭ꯔꯤꯕꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯗꯀꯣ ꯅꯪꯕꯣ ꯑꯌꯨꯃ ꯁꯤꯔꯦ ꯑꯌꯨ ꯁꯤꯔꯦ ꯁ꯭ꯀꯨꯜ ꯃꯅꯥꯛꯀꯤ ꯂꯧꯕꯨꯛ ꯃꯌꯥꯏꯗꯨꯗ ꯎꯐꯨꯜ ꯃꯔꯣꯛꯇ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯈꯨꯠ ꯑꯇꯦꯛꯄ ꯃꯁꯥ ꯁꯣꯛꯄꯗꯨꯒꯤ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯦ ꯃꯀꯣꯛ ꯇꯔꯪ ꯆꯜꯂꯛꯂꯦ ꯅꯥꯃꯟꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤ ꯃꯁꯤꯜ ꯃꯔꯥꯡ ꯎꯔꯛꯂꯦ ꯂꯩꯐꯝ ꯂꯩꯇ꯭ꯔꯗꯧ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯇꯗꯁꯨ ꯃꯆꯪꯉꯨ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯑꯗꯨꯝ ꯂꯩꯔꯗꯤ ꯑꯌꯨ ꯏꯃꯥ ꯑꯌꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯟ ꯂꯩ ꯅꯤꯡꯊꯧꯗꯣ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝꯗꯨꯁꯨ ꯄꯪꯁꯦ ꯁꯦꯒꯥꯏꯔꯦ ꯃꯄꯥꯆꯥꯗ ꯕꯥꯔꯤꯁꯀ ꯐꯨꯅꯈꯤꯕꯗꯨꯗ ꯈꯨꯖꯤꯟꯅ ꯈꯣꯠꯅꯈꯤꯕꯒꯤ ꯃꯃꯥꯏ ꯃꯁꯥ ꯈꯨꯖꯤꯟ ꯃꯄꯤ ꯏ ꯊꯣꯛꯂꯤ ꯈꯣꯡꯎꯞꯅ ꯑꯃ ꯇꯣꯡꯂꯝꯗ꯭ꯔꯦ ꯃꯣꯖꯥꯅ ꯑꯃ ꯄꯪꯁꯦ ꯁꯦꯒꯥꯏꯔꯦ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯄꯨꯔꯥ ꯅꯥꯀꯜꯅ ꯑꯃ ꯁꯦꯒꯥꯏꯔꯦ ꯏꯍꯣ ꯍꯣꯔꯦ ꯄꯨꯔꯥ ꯃꯇꯧꯗꯣ ꯌꯦꯡꯍꯩꯗ꯭ꯔꯦ ꯇꯥꯗꯨꯅ ꯂꯩ ꯏꯁꯤꯡ ꯖꯣꯔꯣ ꯃꯈꯨꯠ ꯑꯁꯣꯛꯄ ꯏ ꯇꯥꯕꯗꯨ ꯍꯩꯖꯤꯜꯂꯛꯏ ꯅꯤꯡꯊꯧ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯉꯤ ꯃꯤꯅꯥꯏ ꯀꯅꯥꯅꯣ ꯍꯥꯠꯂꯨꯔꯥ ꯗꯤꯍꯦꯗꯤ ꯁꯤꯔꯨꯝꯅꯔꯦ ꯑꯗꯨꯕꯨ ꯙꯝꯀꯥꯗꯤ ꯂꯦꯞꯄꯨ ꯌꯥꯗ꯭ꯔꯤ ꯁꯦꯕꯤ ꯌꯦꯡꯉꯤ ꯍꯩꯃꯥ ꯉꯣꯃꯣ ꯅꯨꯡꯂꯤ ꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅꯤꯅꯦ ꯉꯝꯗ ꯃꯈꯨꯠ ꯁꯣꯛꯄ ꯑꯣꯏꯗꯨꯅ ꯃꯈꯨꯠ ꯌꯦꯠꯇ ꯆꯦꯠꯅ ꯄꯥꯏꯁꯟ ꯍꯧꯒꯣꯟꯅꯕ ꯂꯥꯡꯅꯩ ꯉꯝꯗ꯭ꯔꯦ ꯅꯨꯄꯤꯌꯥ ꯗꯥꯆꯧꯁꯦ ꯈꯔ ꯁꯝꯂꯣ ꯑꯗꯨꯕꯨ ꯀꯗꯥꯏ ꯕꯣꯝ ꯑꯃꯨꯛ ꯊꯨꯏ ꯆꯠꯈꯤꯒꯦ ꯂꯥꯛꯅꯩ ꯅꯤꯡꯊꯧꯅ ꯃꯈꯣꯡ ꯅꯥꯝꯃ ꯁꯠ ꯇꯤꯡꯊꯣꯔꯛ ꯂꯝꯕꯤꯗ ꯊꯠꯂꯤ ꯁꯣꯛꯂꯤꯕꯅꯤ ꯅꯥꯔꯤꯕꯅꯤ ꯑꯩꯁꯦ ꯅꯨꯃꯤꯠꯇꯪ ꯎꯗ꯭ꯔꯣ ꯊꯣꯏ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯏꯁꯤꯡ ꯕꯣꯇꯜꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔꯃꯨꯛ ꯍꯥꯟꯅꯒꯨꯝ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯗꯨꯅ ꯃꯈꯨꯠ ꯑꯁꯣꯛꯄꯗꯨꯗ ꯍꯩꯖꯤꯟꯕꯤ ꯊꯨꯞꯄꯤꯅꯦ ꯊꯨꯝꯖꯤꯜꯂꯛꯀꯅꯤ ꯍꯦ ꯁꯣꯛꯂꯤꯕꯗꯣ ꯍꯟꯅꯕꯅꯤ ꯅꯪꯅ ꯊꯨꯝꯁꯤꯜꯂꯛꯑꯒ ꯑꯩꯗꯤ ꯇꯨꯃꯤꯟ ꯂꯩꯅꯤꯍꯦ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯒꯥꯏꯕ ꯑꯃ ꯁꯤꯠꯆꯤꯜꯂꯒ ꯍꯥꯎꯁꯥꯅ ꯃꯆꯤꯜꯒ ꯈꯨꯝꯃꯤꯅꯦ ꯀꯅꯥꯒ ꯑꯃꯨꯛ ꯐꯨꯅꯔꯨꯏ ꯑꯗꯨ ꯑꯔꯥꯏꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯌꯥꯅꯤꯡꯒꯦꯔꯥ ꯌꯥꯅꯤꯡꯉꯣꯏꯒꯦꯔꯥ ꯎꯄꯥꯏ ꯂꯩꯇꯦ ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯁꯤ ꯐꯅꯁꯨ ꯆꯥꯎꯔꯦꯅ ꯀ꯭ꯂꯥꯁ 9 ꯅꯠꯇ꯭ꯔꯥ ꯀꯥꯕꯗꯣ ꯌꯥꯔꯦ ꯑꯉꯥꯡ ꯃꯃꯥ ꯑꯣꯏꯕ ꯌꯥꯔꯦ ꯊꯣꯏ ꯎꯄꯥꯏ ꯂꯩꯇ ꯂꯦꯞꯄꯤ ꯑꯁꯣꯛꯄꯗꯨ ꯍꯦꯛ ꯂꯪꯊꯣꯛꯇꯨꯅ ꯊꯜꯂꯝꯒꯦꯁꯨ ꯁꯤꯕꯨ ꯁꯤꯗꯧ ꯃꯥꯜꯂꯤ ꯀꯤꯔꯁꯨ ꯀꯤꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩꯕ ꯇꯥꯏ ꯑꯅꯛꯄꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯀꯣꯏꯌꯦꯡꯉꯤ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯒꯨꯞ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏꯒꯤ ꯈꯨꯖꯤꯟ ꯃꯔꯤ ꯁꯥꯡꯅ ꯇꯥꯔꯤꯕꯗꯨꯗ ꯍꯪꯒꯣꯏꯅ ꯌꯦꯡꯉꯤ ꯅꯪ ꯀꯤꯕꯩ ꯂꯥꯛꯇ꯭ꯔꯤꯅꯤ ꯀꯔꯤꯒꯤ ꯑꯩꯁꯦ ꯅꯋꯥꯅꯤ ꯀꯩꯒꯤ ꯀꯤꯕꯤꯌꯨ ꯍꯥꯏꯒꯦ ꯊꯨꯝꯖꯤꯜꯂꯧꯔꯥ ꯌꯥꯝ ꯀꯤꯖꯅꯤꯡꯂꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯥ
Pitawaina nang ada ngais. Ha, kay kino hang mani. Nahan mo classroom da kay no kuilaw kiday ne. Ada kidradi harawraga jagoi sali wahai raise. Nahan giwado. Ado singlaban. Nupa amaga yengnar mapau yaridam. Nang di soba. Yenglam nupa do kya nungai. Sida khong. Phone ngay yaudra. Phone number pinasera. Ya, horen day jagi wai sab hobsine. Yaini. As mi gauge doctor da nang punaba. Phone yaudra ba. Sida nadomda labuk sida kadormina. No yumda paum da pirsi. Sida nadomda kadormina hangbani. Nakuto ingakta nang siki batari. Sida nupagu nabana delamiro. Halagiduna. Era. Aina yana khanbra sala ningthau phairing tureng hogona balani thoiki duna khangjin jinki as ngakta lemo ningthau chatkino haina koilaw lahawi hogotuna lakni adubu ngamdri longna labuk mayai da dai ikan kanada halama chinsilai ningthau ubada swailawi tuna anakpada lerba kana no mi khara khomlaga ningthau do gari da haptuna hospital lom da puki chat kidringai ningthau gyan ta kidri thoila buglom da chatkiba mai baba do yumlom da mamana thuna la o hairso haidana papa bo khobala pani ada ningthau bo thingnaru bani ma laklam draba amado soroi ngasi thaudok tugi matung ningthau baris school dagi thama tandok bahaina warip lawi Siamyeti thama kak tantok piraklaba machagi laibak phabani kana gumbu orimlaba school kaba mapunsigi phangalakta basye mana thudik pikiba machagi makut adu ubada siam thamoi kaire hoi mama samakso yamna sawali macha se ma loguni adu chumna khaji kharak ma logunati mangondagi saruk jam hena macha sidi sawan khre phingre angang asugoi riba mana asum wakal machit ama phau yaudaba thabak mikuk khuding tawribasini ma penre masa matomta pumnamakta karida soki majase makhoni yoglakpada bindya ungungdana lei siba ngamloidori macha ngawbasigi khanbada numit 10 gi matungdani ningthau makut oi tekibado bende seli school dagi tantokliba mana school yausankhre nana uniform gu sechin matam khra duma baris leitabada school du santi phangi aduba amuk yaurokli gate ki security na mala ko buda ngangna yingi adubu changlakano nang tantokle haibuso makut atekpadu ubada nungai drabra hairudri manungda achobo oza singna thokpa kaino ma sinjarani khandana changalei bag to da sumlataki notebook amakak haplaga classroom da last bench da matom da phamduna lei mamanaba sing changsilei masidi tanthui chalo itom da phonge ngasidi chalo ne paudo yaya bp do laktana ningthaubu ahanbada nayumda halo haina irenjana haiduna kauthoi tasinade lanjada basa tumin phamsina duna lei bp do ningthaugi soktaba makudi to paiduna chinglei ningthauna franglawna kanthoi adubu namdana ningthaubu classroom adudagi chingthoga pui ningthau aibu sawngan school authority na adugluna lokhiba decision ni nangsu barisu thama suspend tokrabani nayumda halo natrabadi churup tum thakningi bo asukengna bp gi wada dadregom asum haizalam wi kongduna school gate rom da thoki bp da sauna angang da yenghowi chakraba khalure chatkre ure aroiba period ado class 9 section b da mathematics to bp ado maths ki ozani magi class ni class lauri quadrilateral chapter do tak pauri minute tara mahuzin kre 45 minutes ki class period ni kadom dagino thongjin da lipsin ki wi khongduna lakpani isai yama tabli ngangsilei quadrilateral chapter do pumchai chari phongna singaraklibani damadam charmle nangdi saksu yam fajaramle pamure mi gi oi khidauba aigi oina oirsi lao
ꯄꯨꯂꯞ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯤ ꯃꯈꯨꯠ ꯑꯣꯏ ꯎꯁꯣꯛꯄꯗꯣ ꯃꯆꯤ ꯂꯦꯡꯗꯦ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯃꯈꯣꯡ ꯌꯦꯠꯀꯤ ꯃꯐꯩꯒ ꯃꯄꯥꯗꯨꯗ ꯇꯥꯟ ꯇꯛ ꯇꯛ ꯊꯥꯔꯤ ꯃꯁꯥꯗꯣ ꯊꯣꯡꯗ ꯉꯥꯊꯕꯣꯏ ꯏꯔꯦꯟꯖꯅ ꯂꯦꯞꯂꯤ ꯊꯣꯏꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯥꯁ ꯊꯔꯠ ꯕꯦꯟꯁꯇ ꯃꯇꯥꯏꯗ ꯐꯝꯕꯅꯤ ꯊꯣꯏꯅ ꯃꯌꯥ ꯀꯥꯅ ꯉꯛꯅ ꯌꯦꯡꯂꯤꯕꯗꯨ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯁꯟꯈꯤ ꯕꯤꯄꯤ ꯂꯩꯔꯤ ꯀꯥꯎꯊꯣꯛ ꯏꯁꯩꯒꯤ ꯃꯈꯥ ꯈꯣꯟꯖꯦꯜꯗꯣ ꯑꯔꯩ ꯍꯧꯒꯠꯂꯛꯏ ꯈꯜꯂꯨꯅꯦ ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯀꯅꯥ ꯂꯩꯇꯦ ꯂꯩꯔꯗꯤ ꯅꯪ ꯑꯩꯒꯤ ꯑꯣꯏꯅ ꯔꯥꯅꯤ ꯑꯣꯏꯅ ꯊꯝꯕꯤꯒꯦ ꯕꯤꯄꯤꯗꯣ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯏ ꯁꯥꯎꯕ ꯍꯥꯏꯕꯨ ꯃꯩ ꯍꯧꯔꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯅꯥꯆꯨꯡꯗ ꯁꯥꯡꯅ ꯁꯨꯔꯗꯣ ꯀꯥꯍꯦꯟꯅ ꯆꯤꯡꯉꯤ ꯑꯣ ꯄꯥꯝꯃꯨꯔꯦ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯕ ꯑꯩꯒꯤ ꯑꯣꯏꯅ ꯑꯣꯏꯔꯁꯤ ꯂꯥꯛꯑꯣ